Okhrol, Kamjong, Sanapati, Amasung Manipur gi atai district sing da kundariba Naga singi matakta sugi makhada leiba Amasung su chatna daba kuki khulai paiba singna hingsa gi thawong sing chathaduna mihat mipun chathai hairaduna Naga Student Union Delhi NHUD na Sinduna Ngashi Delhi gi Jantar Mantar da Solidarity Protest Chathakhre Khongjang adu da saruk yakiba singna handak marak Naga singi matakta kuki khulai paiba singni haiba miyoi singna chathakiba hingsa gi thawong singbu akan maongda yaningdaba phongdoknaki Khongjang adu gi manung chana Naga Student Union Delhi Global Naga Forum GNF All Naga Student Association Manipur Ansam Naga Scholars Association NSA Naga People's Movement for Human Rights TKLD President and Solidarity message from Dangbuk Norset Rongi Luchingba Singna Makogi Oiba Wafam Kaya Thamkiba Galonena Kuki Lalalup Singa Chatnariba Sugi Yanaba Handokadabani Michang Mikai Naidaba Central Forcing State Asida Thamgadabani Indo Naga Political Toki Waroshin Purakadabani Manung Mapan Naina Togduk Singasi Thijingadabani kuki kulai paiba singi thaong miyamna akan maongda yaningdaba phongdok minasi amasung National Highway 202 asi ningthina ngak sengadabani haina lenga katak silakli